थोड़ों याम नमरुबा लखीपुर की लेखीद्रबा अहनसिंग इंग्रेजीदा अखोना मसे मयक मयक नोइना अखोना हंजद्रे मसे अखोगी ट्रांसक्रिप्ट तोबगी मवोंगदा आइडिया से थम्मगा अखोना हंदोक्सबसे आइबदी ग्रेट Manipuri personalities of yesteryear of Lakhipur haina yesteryear ai base haukhba matam gi una guna sam transcript toraga lekhidabagi wakhanda ai kaingmai expire ka hairaga di khitang nuaitaba asigumba akogi rhetoric ki oiba mawongda phajana racing to bi mawongda kona masigi ningthung asi thamjamani ngasigi akogi asigumba calendar asi ekona पुथोक्जबा असिना मरम ओइरगा एखोगी मणिपुरी समाज असिगी खुदमारबा एखोगी अहलमन सिंह मखुइना एखोगी समाज असिगी दमक्ता मखुने हिंगमिंगी मतमदा तोबिरंबा खुदोल सिंह मणिपुर साहित्य की लमदा राजनीति की लमदा अते अतिदा मखुइना अवाना कया से मायोक नरगा असिगी दमक्ता मखुना तोबिरंबा मखोगी खुदुल सिंह से मसी निसिंग जबो ओइना मतुंगी जेनरेशन गे अंगांग सिंगना मखोइना हदि अखोगी लमदा मसिदसु असिगुंबा संगनाइबा म्यूसिंग पुकलमी मखोइना अखोगी खुनाई सिगी दमक्ता असुम हाना लंबी ताकपिरमी हाइबसे मसे हाइबदी काउदन बगी दमक्ता मखोइदसु मसिना इंस्पिरेशन अमा ओइबगी दमक्ता तुंगदसु लखीपुर की असिगुम मति समाज असिगी अखंडबा मीसिंगी मरमदे इरकपा मतमदसु रिफरेंस अमा ओइननबा मसिगी कैलेंडर से कोना पुथोक्सबनी असिदा यावरिबा संगनाइरबा तरानी थोय असे एकोना अहानबदा एकोना एकोगी कीनोट एड्रेसता एगी मरुप डॉक्टर पी राजबेन जो हाइबिखरे एकोना खनरगा अदुदगी दी डेडलाइन नमा थमजरगा था हुमगी मनुंगदा सेप्टेम्बर की तांग कम था नखोना पीगिबदो था हुमगी मनुंगदा इजम हाइजरगे आदि मिंगसिंग से पिकेट पीर ओ अना हाइरगा अदुदा फंगजबा अदु सिंगजुने एकोना ngasi hui Canada sida niwa taraka ki photo amasung makhuigi edi punsi wariga lunana akona thamjari basi calendar asi oja pi raspberry egi marumasu haibi khre ado mana thamamba singdugi marakta walamba singdugi marakta ai mention jabo ina haijage ekoi jamna taha na calendar ase ekoi puthok se khibani oja pi raspberry na engonda thabirei masigi materials mayamase aigi Yamasu oiba, ayu ojasu oiba, social activist, ingudam binot binu panjaro bignu, oja ingudam binu na pibir materials ngatan loina, akuigi saknai bas singsigi mana maiti ronda pibirei. Adu degi agi meru oja pi raspberry na inguda hai, raspberry osi nang hando oh, aina isu tong na English halle, hanna ka jing punate. Adu degi mo hari nang maiti ronda mo hallo, ana tong na maiti ronda mo halle. हल्लबो मतुंगदा कंप्यूटर दुंगाना अनरक हनबगी कंदुदा अनरक पाबगी मतम कले पुंते हल्लबो मतुंगदा आदि एखोयनी तानरगा अमु मानव मखुद इथुओगा अदुगी मतुंगदा अमु आदि प्लेस त थारबा मतुंगदा एखोय प्रूफ लोई अहुम मरी रक लोई प्रूफ लोबो मतमदा अखोय एडिटिंग हारिसिनी सेंदोक सेंजिन आदि नुंगाइतबा असिना सिंगबा मयामसे असिदा खोयदगी हेना जामना आदि meticulous jamna kuna jengkin besa aigi inau aidi sagapam robindroni sapam robindroni no robindro se aidi mark se proof lo bada idin to bada yamna kupe akoi di sum tawraga sum chaki amma makok to uraga war to adu oirmane na akoi spelling is munne yeng deba aduna akoi na masigi editing to ba proof to wase mari mangarak ni adugi matungna su press ta oja pi raspberry mark ase ekogi keno asigi manipur site parisar asigi ekogi district committee asigi thorum khuding makta amna adi wabi ba thabuk yamna to wiba
mana khwadi na waba adu go misga mini haijege adu dagi di mahakna id mase PS ta piraba matungda adu phawda manipuri de iriba ya duga english de iba ya duga mana do ya amasu yawi aduna id poda se di theory dige practical oiba matamda id khara aranba haibase sum yaw ko doribani aduna haikugi puthokcheriba ngasi calendar ase mase finished product ne masigi finished product asida sudum aranba amani kadigumba jobi baleregadi mayamna haibira u akoi aramba do akoi chungthoksege manipuri site prasad lakhipur district ase masedi thabak yamna towi thabak to basedi asi jam active oi karina da asai oja egi marup pi rajbe na haibira miduni ekhugi jam laibak phobai bu ekhugi president ase yamna active ni mase khanding da mina aduga adaga yamna hai adubu aidi president oreba matungda magna ekhuda prepare suggestion asi tosi togabdi yaroi hana mana tokodo aduga ekhoi ahum marina pullaga magi support orega ekuna thabaga se execute to se pangthok se asina maram modana ekhoi thabak ayama tore ekhogi achiever sing high school living certificate pass to kiba satra sing felicitation to ba manipuri medium hingana na ba maham satna ekuna yengsiluba adudagi di adi ngasi calendar puthoi ba asina singba thabai yamna to khre schools da award pa lai sing akuna pisin jaruba asina singba kaya se ekogi maru ekogi president laisungmo robindrona adi mahana thwai jawbadagi mana asigi matang de initiative lobadagi amasung akuna tembang jabadagi ekogi group ase akoi mari ase gari da saka four wheels ni saka mari job gadi gari se akoi ga chobu ga se chen ba ya de ba aduna de laiba phare goi magi mating de goi akoi lekhu district se hojik leiriba adi district singi manungda mang thaba singi manungda ama oidabra haiba aina khanjei amasung khanjerba asigi software poso I leje asi hairaba matungda wa se di matam je thengel laga dura ai dum senmin jege hojik ai amuk hanba masina thamgraga ani suba aina hajik lakjaga dori se ekogi manipuri sahitya parisad ki hojik leiriba present situation magi condition ase asi matangda hajik leiriba hui manipuri sahitya parisad ase mase di sen aba mayam ama leire masigi ahanbada ekogi election tobagi matam masida election toba yaroi haidana injunction ama toksale ekogi retired colonel gokulna madu ekoi mayam janaraba matungda aidi hanagi oiramba president secretary ekoi mayam punna anoba khalba yanaraba matungda ekoi tawkhre adu tawro matungda ekoi munithoi subara ekoina tokiba conference to madu mahi yana phajana moina su ekoina su tawdana moi charsu hand over tobirame charge hand over tobagi ngasi thama gi matungda hojik moina haire aidi mathau taba mari ne chi singdo piba ngamaroi aitan asiga loina na makoina press meet amasu tawkhre adudagi di loina aibadi jugo songbu du moina phongkhre haibadi moi kenwase akuna togiba kenwase mase aidi illegal nena aingi mayok ni aidana aduga aidi gokul na lay togiba case asigi sub judice kenwama amasu ama aidi sub judice case amasu leire na mase akoina haji fawa aidi short to do kenone aiduna ado aina haji thamjaningi se asi condition leirba matamasida ekogi leiriba hojik leiriba kenwase masibu asing mara sing da bara lehidra leruidra haibagi akiba amadi sauraba note of interest question amade egi pungde lijeba ekhuna tori subu legally chumri bara natraga legally mase acceptable oidebra haibagi ohang amala ieba karina da mase injunction lebagi maramna ani subada ekhuna yamna soigi se keno bada adi charsen over toru matungda adi even 4-5 months ki manung asida ikoina maril na bachi singa se loksin na ba huna driba sigi maram karino weba masigi pakhum adi dum pibi badi yai
adubu losan da basin maru murga meeting ke ama pham khre maru sanglen na pham ma adu moi pham da chalaga akoi haiba khotpa adu du tawdraga di asi to ba kra na to ba dagi makoi da amuk hena loksing lei khiduna hojik ti makoi na akoi da ongkhatna adi amuk monindro na mu case pangkhale keno na lokhok khroba matuna gokul na magi case do lokhok khroba matungda adum pending lei duna lei re oi duna lei re ba ado haji gokul gidi loi khre monindro gi case ase aji masigi matungda adudigi secretary amasung atina adi makoi jugo songkho amadi press meet to duna phongiba ase ngasi hapta mu oisale masigi matangda ekhoi gi leiriba president secretary na kariguma counter amata tobideba masigi matangda aina hajaning badi president secretary amasung atina adi masigi matangda khoi counter ama tohum thui ai badi counter to bai second bo mongda toguduna toruduna habado mato kana gumada thangin bagi mahutanda tragare akhoi sum lan udun lei neba aduna masi counter to view canada subjudicial level case se akhoi se kanoni akhoi se defendant ni mokhuna plaintiff ni case ki court ki matungina aduna subjudicial level injunction level port se ekona mong ni da koni approach to bai yai the first injunction kano oina the primary oina second injunction mandatory injunction na koina mukuda amukum to bai yai ba asina singba mong kaya da kona counter to bagi lambi se ngasi phawbada akoina to bidiba asi karigino haiba wahanga se ai thamjari karigino haibada adi masi se counter tawraga aikoina mathangda kari kamaina tawdana aikoigi hajik leiriba keno se adi body ase manipur site parisada se district committee se ase branching ase adi legal ohingadagi haibasa tagre haju baba ko legal oidrieba mokhona ngangiba mayam do ain gi thongdi loine chumi akhona mokhoda saujabagi watani aduna adi akhoi footing akhona lepiba akhoi khongpam ase akhoi sesinaba honasi masi gi wafam ase ina adi lakpiriba akhoi gi central gi akhoi keno se president amasung akhoi gi district committee gi president lengbi de iba akhoi gi oja sing mayam sing yamfam da ina adi request amoina ina thamjari wafam se hairaga akhoi gi ngasi gi lekhidraba lakipur gi saknai raba sing doyen personalities of Lakshipur, personalities of yesteryear of Lakshipur, asi adi mahijana phajana maikum hang bagalona hang chibagalona mayamgi kutta sinajabase masigi nungai jaba phondok jaraga ayu hum se matang asida tesin jere lo sinjare